Miyoi saklon kaya pui Wahei bu masagi oizaba Kudong jabagi damakta kutlai oine sizine Achum maran amasung thazaba Thazadaba fauba mafam matamgi makapol halli Una bagi wangangi Kubaka kunamga long tok long sinda atopa bu namtak tawi Nungsiba chilinausang Ngasiswa muka kangminarasi Allah-gi Fajaba Minglen di series da Al-LATIF Al-LATIF kupna ubiba mapu the subtle Nang udabrao madudi Allah Ta'ala na khangi asman da layba pumba amasung prithibi da layba pumba Allah-gi midiyang di yamna thawi mahati mapuni nong poki amasung nong chupki Mahaki midiyang di yamna kupi amasung mahakna pungkoi sili makoigi layzaba pumna makpo amasung mahakna masing tizili por pumna makpo Asina Allah na hairi amasung aikoigi nakta karigumba pot amata layte Madugi pukai sing laytaba amasung aikoina madu thakide akakna bachang da natana Mahaki kupna ubibana haibane Allah di thawzal haiba amasung chanbi haibane Mahaki manai singdaw mahakna pivi chinjak thawai hakchangi mahakna chanbi bada amasung mahati sakti laybane pangan bane Mahaki ngam khaidraba matiki wakhal mapung faana laksin bangam besingnaw panthadanaw Mahangonda masabu pumsin sinnaze Hakchang polangi makha pondabu Mafam matamgi pangkhay wangda layba mahakti Taibang mitsine yawbangamde Tawigumbasung Mahak na yawi mafam pumna makta Mahak Al-LATIF the most subtle and the cautious ne What pumna makigyan fazina laybane Miyoi saklon kaya pui Wahei bu masagi oizaba Kudong jabagi damakta kutlai oine sizine Achum maran amasung thazaba Thazadaba fauba mafam matamgi makapol halli Una bagi wangangi Kubaka kunamga long tok long sinda atopa bu namtak tawi Tawigumbasung Allah na hai Amasung nakoigi Ngang sak adu lot sillabasu Natraga madu fongdok labasu Allah da chapmanay Taseng namak Mahati pum namak khangbani Thabak manung sida layba pum namak Mu'min asing ba masung thak wang ba Muslim singnaw Aron ba afong ba fibam ani magtaw Masagi firep amata oy Taseng namak adugumba miyoi sing Makoi na kizaba makoi gi udaba mapubu Makoi gi damakta di kopi vani amasung achauba mana mathumne Makoi na minam sori taude maram di makoi na khangze Tawigumbasung Allah Ta'ala na muthatpi minam ba amasung lingkhatpi achumba Islam Mahaki Wahei Quran singna Taseng namak mahang na khangi fazana Miyoi thabak manung sida layba pumba Aikoigi nung pan animakta Mahak na kupna ubibasi Aikoigi layba prabani Natrabadi iman gi khongchat naibasi Kakhat kumthagi khangzabal Ngamlam loy mi masanasu Allah Ta'ala na khangbi banal Aikoi na khangzabani Ishabu Allah na ubi banal Aikoi na uzabani ishabu Asum wang khalak pada iman na mi amada lak laroy Masa gita oiba tungan ba fire Ware pumba mapu mahang na tanaraga oirakane Masibu loy na ba Laybi ba hadra hay na khangnay Kalame pak na hay Allah di laybi Aikoi ge khawri ge achauba singli dagi su hen na nakna Ningsing biyo thamoy na mahaku Mikup khuding ningsing zabada mahaka loy na zaba fangani Mikup khuding Fazilat
Kanagumbi nupi matik chaba mamanaba nupa fangdaduna lairabadi. Minglenasi chama hapta ama solabadi mawu haizaba lakane. Nungsiraba ichilinausing ngasigidi asi fawdang khangminarasi. Matanggi tangkakta alla khabirugi matangda khangminarasi. Nungsiraba ichilinausing na Allahgi Fajaba Minglenasi matangda semjariba video asibu. Musalman ichilinaw khwai pumnamakta share tawbiduna makhoibusu khanghanbada saruk yabiyu.